Tagachari, may hapono kuigi mobile gi draw taujaba Madam Sarobala gi mapono mitka hajabatare matang mobile pikre aduga Nicholas ke birthday gi ma aduga Madam Sarobala gi amaga aduga ngasi amaga ani hajabatare toidon dongna ahal oiraba singi category da ma koi phone pai ba phangjada ba singi kuigi diamond tabi bo Wahong tabi ba singi habatare aduga pabungi ming kuigi kesho kwa mafam se khoi gi malom bazar adum haitare malom bazar da leiba aduga akhoi inaw ming disma ta hairam sem ta tongbam surjit mayam akhoi surjit se dum akhoi live ta dum yawni haibitare ko adu surjit si pabung gi si smaina phawbu si kari phawbi yam nungai che pabung che diamond Wahong TV su diamond TV su fazana pung phana ta je adum tabi ba ai jewelry to je adu baba na jewelry gi ek jaga ch demak ta adum diamond TV or su diamond Wahong or ka su santok pa kari thorom sing je fazana thoi yaung ta je okay yam nungai jare pabung da kudol tamjage pabung sim ta pabi si ko pabung nungai ba phawi bro no nungai ba yam nungai je pabung je khitang ta bagi keno se khitang wale aduna hai tare yam nungai je pabung sima hapsan biro asidagi uba phangani ko yengba uba phangani yam nungai jare thank you so much Tagachari Madam Sarobala aduga akhoi program asibu yaubiri ba mayam ponomokti ani hai tare matum makha tarakpa te te dis khoi khudong chaba sum pimina se thank you so much Tagachari pumna mapu from jare